इमेज पाउदम में एंग ताबीरिबसिंबु नमाइथेम काजल देवीना खुरुमजरी अहानबदा मरोइबा पाउ पीजरी चीफ मिनिस्टर अमा खनबगी वाफम लेखाई ताद्री संबित पत्रागा मणिपुर की गवर्नर ngasi ahomlak suba oina unakre New criminal laws haiba hiramda nomagi oiba sensitization program pangthokre Border defense khaba amadi free movement regime lauthok khibagi mayokta chandalda miyamgi rally chatkre Lojina Ram Janmabhoomi Mandir ki Purohit Makok Satyendra Das ngasi laikhidre Mapung oiba pau Nongthongbam Biren Singh na Chief Minister ki famdagi resign tawkhraba matung anauba Chief Minister ama khanbagi wafam lekhai taba ngamdri BJP North East in charge amadi BJP National Spokesperson Sambit Patraga Manipur ki Governor Ajay Kumar Balaga ahumnak suba oina ngasi unakhre lenga ki wathok asiga mailina wafam amata phongdok lamba leitri Constitution ki Article 1741 ki matung inna chahi amada Assembly session tha taruk khudingi phanggadabani mamangda famkhiba session adugi matung phanggadaba session adu tha taruk henba yadi haina palli nakalamaromda state asigi head oriba governor na legislative assembly adubu dissolve tawdana session makha satha handaba ngammi maram asina hauji state assembly session asi tha taruk henba na maram oiraga governor ki power ki matung inna lenga ki luchingba ama khannabagi matam pigadawribra haibagi wahang ama lakli nakalamaromda manipur lenga ki luchingba ama khannanaba high command gi firep amagi matung inna nomanini ashida khangba yai State asida orakliba phibam asida BJP na luchingba lenga ke luchingba khannabagi matangda leirakhiba BJP North East in charge amadi BJP National Spokesperson Sambit Patraga ngasisho Hotel Imphalda MLA L Susindro amadi MLA Karam Shyam gonaduna wari sanaki masigi mamangda Sambit Patra Manipur ki Governor ga ayukta unaduna wari sanakhibasu leikrabani Sambit Patra ga unaba lakhiba MLA Susindro da lenga ki phibam gi matangda hangba wahang gi pakhum piram khide nakal amarom da paumi singna hangba wahang gi pakhum piraduna MLA Karam Shyam na hai numit nini natraga hayeng fawb gi manungda Manipur gi hauze oriba phibam asi solution purakani thajai miyam interest ta thabak soidena tarakani phongdok lamkhi Kaksing district ke Irumpal area dagi KCP city Maitei gi Cadral ama CDA unit Kaksing na ngasi nungthilpung amarom tabada farba miyoi adugi maming Moirangthem Govin Elias Khaba Maitei chahi kuntra nipan apokpa M Ibotombi Maitei kawi langathel Ingkhol nunglekai Thawal district dagini Mahakaksing amadi Thawal district ke mafam singdagi sengkhai thumkhai tawbada trainai haiba khangba ngamle Maha KCP city Maitei gi makhala thabak tawbani Mangondagi 1+ oxygen OS mobile ama 1+ North CE4 mobile ama number na MN03 P7854 oina I20 esta car silver machugi ama sogalune na fagatki Thaudoksiga mailina na Kaksing police na case ama lakhatle hari Manipur State Legal Services Authority ki mieng makhada District Legal Services Authority Thawal na sinduna Kaksing da leiba Superintendent of Police ki conference hall da Kaksing district da leiba investigating officers amadi police officers singi oina new criminal laws haiba hiram asida nomagi oiba sensitization workshop program ama pangthokre nungthilgi pung amaga minute kumanga dagi hauduna pangthokiba sensitization program aduda Sri Samom Ibzen District and Session Judge Thawal Kam Chairman DLSA Thawal Sri Thoksom Brikamjit Singh Superintendent of Police Kaksing Dr. Laishram Rina Devi Chief Judicial Magistrate Thawal Kam in charge Secretary DLSA Thawal Drosing Additional SO Law and Order Kaksing Miss Nira Sinam Judicial Magistrate First Class Kaksing Amadi Kaksing District ki tongan station singi investigating officers amadi police officers singsu saruk yaki Sri Samom Ibzen na ngasi pangthokiba sensitization program asigi nunggi warwal piraduna asumna hai law and order ngak naba hotnabada police singna lauriba thawdang asi yamna chawi amadi investigating officer amadi police officers singnasu anoba criminal law sing asi manung hanjana khangnaba hotnabiraga hena fawa khongthang ama longminasi haipa wafam se thamki Noina program asigi makha tarakpada Dr. Laishram Rina Devi Chief Judicial Magistrate Thawal na
procedure for arrest under the new criminal laws haiba hiram ashida resource person ge warwal thamki amadi Miss Nira Sinam JMFC kaksingna procedure for search and seizure including videography haiba hiram ashida ani shuba resource person oina wangangki ngasi pangthokiba nomagi oiba sensitization program asi loishilakpada saru yakiba investigating officer amadi police officer singa saru yakiba resource person singa loinana anoba criminal law sing asigi matangda interaction program amasu pangthoki India lengakna Indo-Myanmar border fencing kharakpa amadi free movement regime FMR lauthokibagi mayauta Chandal amadi Tenopal district pung 12 gi total shutdown chathakibaga loinana district ani asigi naga tabam pham singda rally chakre ngasi ayuk pung 3 tagi numidang waram pung 3 fawa sitakiba khongjang adu Chandal Nagas People's Organization gi makhada leiba Naga Tribe 13 Naga Students Union Chandal amadi Naga Chief Association Chandal punna khusam naraga chathakibani Naga furup ki lup kaya gi luchingba singna yauna changsin ba khongjang asigi manung channa Chandal district headquarter da miyoi lising kayana saru yaduna October rally ama chakhi Chandal gi Maha Union Government Higher Secondary School gi lampak tagi horaga Chandal district complex phawba chakhiba rally atuda lamthung pham yauraba matungda Nagaluk ki luchingba singe maikai dagi DC Chandal gi khuthangda Prime Minister da border fencing khaba lepnaba amadi FMR amuk hanna chatna hanba memorandum amasu piki Amoromda ngasigi rally adu Chapi Karong block ta su chatki Tenopal district ki oinasu district asigi Tuishimi village tagi hauraga Lamringkhun village phawba chatlaba matungda mafam aduda public meeting amasu famduna Tenopal DC kuthangda memorandum amasu pisinki ngasigi pung 12 gi oiba shutdown adugi manungda district ani ashida labor office schools dukan se ki amadi lambida gari sing chatnakhide Lakliba February 15 dagi 18 fawa pangthokadawriba Manipur University gi Grade B and C gi recruitment makha chathaba yaroi haina Federation of Indigenous Peoples Democratic Movement FIDM Langol gi cherol amana phongdorakli cherol astina makha takhibada chahi C gi February amada post kunmari gi manungda gi post tare khangatlaga recruitment pangthoki hariba recruitment asida Thigatlubada recruitment asiga mailinana return test adugi answer sheet munabagi Manipur University asigi registrar na thokiba confidential order anina mayak sengna khangba ngamle maram aduna lakliba February 15 dagi 18 fawa pangthokadawriba lemhauriba posting asigi return test ashisu niyam chumna pangthokani haibagi thajaba leitre loina na grade B amasung C asigi DPC ashisu niyam gi wangmadani maramdi All India Central University sengi oina non-teaching staff lawbagi niyamgi matung ina advertisement thokraba matung tha taruk ki manungda DPC pangthokadabani adubu BC gi power matung ina tha taruk amagasu sangdoktuna chahi dumagi manungda pangthok kadabani haina niyam lei adubu hauji pangthok liba recruitment asi chahi mari natraga manga gi matungdani maram aduna recruitment asi gi pangthokraba exam adugi result adusu haidokpa yaroi amadi makhatana pangthokpa yaroi haina FIDM gi president gi cherol amana hairi RRC mayek sengna adum yauri haidi leigadoba get B amasung C gi logodoba recruitment asi tha taruki mat oigedabani masida kari umba matang chana da boy gana BC na notice sama thoga tha taruga ma extend to wi ai have se mayek sengna yauri masida register amati BC gi kusira sida hokiba me gi tang kuntaret 2019 da kouhiba ingadu hujik sahi mari manga ronderaba matungda amu hujik kouhiba midu mak hujik kouba haibase aikogi abak phangnadabagi job seeker naha mayam singsida atoba namthak amani haibase ai aikogi leiriba aikogi Manipur leminariba punamaki mafamda akoi masigi amot pathaba ama leire haibase akoi FIDM gi maigai dagi thamjage
Manipur gi asuk luraba nik lauraba matam asida Manipur gi Chief Minister na resign tawbasi yamna matam chadaba amadi taroidaba thawong amani matam asida CM munaba chakri tawriba MLA sing lebaki amadi miyamgi khandaba masa masagi da khanba miyo shingni haiduna wakat mifam chatakre Moidangpok khunjau apunba maira paibina sinduna Moidangpok ahibam community hall sidakiba wakat mifam aduda saru yakibi Moidangpok khunjau apunba maira paibigi president Naurem Tombina hai haujik leriba Manipur bu gi haiduna lalong siliba mitop Kuki singna hek lan horakpadagi khul kanjariba miyam amadi IDPS singi khanbibagi mahuta phamna hena maru oi haibagi matagum sarkar thugaiduna chorangnaba thokaliba si wakal khanba ngamdabagi thawong amani N Birena Chief Minister oiba tokraga Manipurda lan loiragadra maitaina hanagum chingda chatpa yaragadra ching sing maru koktoklaga Popi thaba lepkhagadra IDPS sing masagi yum inkolda hanjinba yaragadra illegal kuki immigrant sing maramda han khragadra haiba wahang sing asi hangningi CM hek resign tawbagi pau fangbaga kuki nako terrorist sing harawa phangdoknaki makhoi gi demand pibaga chap manai maram asina tampaki MLA singna CM resign tawkibada harawriba sing asi terrorist sing asiga pau fangnaduna mafurup yonba yawrabra haibagi chingadaba ngamde CM oiba pamlagadi leibak miya mamangda tangdu leitaba khunai ama ohenba Manipur kaihandanaba mafam matamna Yadabadagi khul ngakpa thokiba sing yaifanaba amadi kuki narco terrorist sing maru fangna muthatnaba karamba ahenba policy program sing tawgani haiba adu miyamda phongdokpiu miyamgi pengadaba amadi oigadaba paukom leitrabadi CM oibagi wakhal thadokpiu haujek oriba phatraba Manipur bu thugaina bu hotnariba kuki narco terrorist na Kiriba pamdriba CM bo sawapiduna miyamgi aseng baluchingba ama ohenba adu upiu tangai fadana irang asi loidriba fawba natraga mathangi election fawbagi CM resign tawbiganu aduga beligi MLA singshu sarkar thugai biganu phamdagi leibak amadi miyam kanbana hena maru oi ba thaudangni haibasi kaubiganu phongdokhi Leibak ke asuk luraba tanfam asida famunabagi matam nate leibak hana kansi Chief Minister N Birengi mayokta kukiga lautunariba sing maitegi yeknabani kuki narco terrorist singi politics Manipur thugaibagi politics ni Chief Minister fam thadokpa yaninde khun ngakpa faba yaroi haina tonganba waka sing taladuna kumbi SC gi tonganba mafam sing dangasi miyamna khongjang sangsankre ACSC gi tera khong makha lekai wangu sabal amadi wangu nauda khong makha lekai playground da mashing yamlaba mera paibi ima singna changsen ki ba khongjang sing aduda khongjang noi singna MLA masal amaga hundok hunjin tawaduna famunabagi thawong tawba miyamna yaninde leibak kanbana hena mangda thamlaga famna tungda thambiu leibak hana kanbiu luraba tanfamasida ima leibak kananaba tholakiba khun ngakpa faba yaru haiba wafam singse phongdok nakiba galuina kholaw kaya sot lawki Manipur da laiminariba kanglo furup kaya khaibung tahanba khak natana politically oiba lamdasu party manungi marakta khaibung tahanduna Manipur thugaina ba India lenga na hotnari haina AMUCO gi president Paiwijam Nando Luwang na phongdorakli wapam asing asi All Manipur United Clubs Organization AMUCO gi kontra ni thorak shuba foundation de tarwanga mailina na phongdokibani kwa kaithal akam lekai da leiba AMUCO gi office ta pangthokiba tarom aduda pore lemerol maira paibi apunba Manipur gi president Sorai Samyamcha Federation of Haumi Secretary General Yazing BCC, All Manipur Women's Voluntary Association President Yumkhaibam Kunjarani, All Manipur Maitai Pangang Clubs Organization President Yumkhaibam Hayatur, Kabui Mothers Association President Atongpi Kamay Amadi, AMUCO President Paiwijam Nando Luwangna, Tarong President Members ng Oina Saru Yaki, Mapong Oiba Tarong Pangtaw Tringay Mangoy na Lubki Fira Chungkatki, Makatana, Lub Asigi Office Building that now Nasaba Hall Amasu Sangaki, AMUCO Tabak Tauram Taudang Kaya Lauramba like Hidraba singi photo da laishu katuna ikai khumnaba utki tharom aduga marilina Nando Luwang na makata na phongdorakpada matam amada lairamba ipa ipu kayana Manipur gi integrity kannaba pandamda tungi mirol gi damok AMUCO lingkhat lambani pandam astigi makada AMUCO na ngasishu lepa leitana Manipur gi integrity habak tawba leptri makata nasu lepa leitana tawkigani masida laibak thibadi AMUCO na Manipur apunba saktam kannana hotnarabasu matamgi oina paliba India lengakna Manipur gi apunba gi saktam thugaina hotnari
lalong asina maram oiduna Manipur gi yelhau mi kaya punshinnaba ngamdanaba kanglup masal khaibum tanaba hotnari masida natana political gi oiba lamdasu party masal gi marakta khaibum tanaba India lengakna tawshili haraduna maram dam kannaba khulai pariba khulngak pasing phanaba hotnariba thawung asi AMUCO na yaba ngamloi iram dam ngakchonaba hotnabada miyamna tarwidaba thabak kaya tawrakpani masigi tekchak pumba India lengakna pugodabani haiba wafam thamlakhi British ka 1891 के मतलब दा मणिपुरी सिंह लान थेंगनगी दो माइती बा माइ बाकदि इंफॉर्म होबे आदि अकोइ चैलेंज तोबो ngami थेंगनरी मरम दि अकोइ लांदे हाइबदु उनपनेबा हौजिकसु भारत न पना चावसु लामी की शक्ति यकन फना लेगसु अकोइ लांदबनिना अदुमा भारत सरकार का चैलेंज तोबो मतलब दा अकोइ मणिपुर की मियामना अकीबे पाउदे हाइबा वाफम सिमसु थमजरी था कुन हेलक्लबा मणिपुरदा थोकलिबा इरांग असigi वारिसन अमा हौजिक फावबा पुरकपा ngamdana leiringe cherak asida amuk राजनीति की चौरांगनब थोलक्पसिना चिंगनकना लेरिबा लमदम असिदा थोकलिबा इरांग असिगी हौथेंगना चैथेंग नंगलिबा खुंजासिंगना पेंदबा वाफम कया थमनकली इम्फाल ईस्ट डिस्ट्रिक्ट के थमना पोपी खुलगी मैरा पाइबी सेक्रेटरी चंद्रवली ओइनामना नेंगा की चौरांगनब असिगी मतंगदा फोंदोकलदुना हौथेंगना अवाबा मायोकनरिबा खुलसिंगदा ओरकलिबा पॉलिटिकल क्राइसिस असिना अमुका हेना नुंगनांग हले अफबा माइकैदा लाखरबदी फै करिगुंबा फिबम असिना हेना फत्तबा माइकैदा लागदुना लेबाक असिदा अवाबा नंगलगदी मदुगी टेकचाक पुंबा हौजिक लेरिबा एमएलए मिनिस्टर निफुमकना पुगदबनी मरम मदुना हौजिक मतम लेरिङैदा पॉलिटिकल की खेनबा थमदना याशिनबा अमा पुरकनबा होटनबियु फोंदोखी मियें चंबियु हाइदना ममांगदसु कया कया फोंदोक सगरबनी हौजिकसु अइना हन्ना हाइजरी मयाम चरा करी मरमदगी लमदम असिदा खुन ngakpa thorokibano lamdam asida thokliba irang asida security force singna lawgadaba thodang laroktabadagi lamdam asibu kandaba yade khanduna खुन ngakpa thorokibani haina village protection force sinamgi advisor haikruzam rajeshona phongdokre ngase manipur press cup ki thangjeng hall da pangthokiba pawgi mifam amada wafam asi phongdokladuna rajeshona hai manipur gi hauze oriba pibam asida miyam tumina leithopam thoktre miyam gi apunba pangal ama sagatuna ireibak iramdam kanbagi matam ado yaure हौजिक लेबाक असिदा थोकलिबा तंगलु लेतादबा पिबम असिदा राजनीति की चौरांगनबा सिना मरम ओइरगा लेबाक मियामदा खुदोंचादबा थोकनबा यारोय अथुबा मतमदा मणिपुरदा लेरिबा एमएलए सिंगना अमता ओइना पुनसिनदुना लुचिंगबा अमा खंदुना थोकलिबा राजनीति की चौरांगनबसि खुदक्ता लुसिंगदबनी करिगुंबा राजनीति तौबिरिबा एमएलए सिंगना यानबा लुचिंगबा अमा खनबा ngamdana प्रजा मियाम अमदि खुन ngakpa इचिल इनाउसिंगदा खुदोंचादबा थोकनदुना लेबाक काहलकपा थोकलबदी मदुगी टेकचाक पुंबा मियामगी लुचिंगबा ओरिबा मसागी ओइजबा थीबा एमएलए सिंगना पुगदबनी लोइना इरमदमसिदा लेरिबा राजनीतिगी लुचिंगबा सिंगना लेबाकी दमक अमदी मियामगी दमक खंदुना इसागी ओइजबा पुंबा थादोपिदुना इरमदम इरेचा सिंगी दमकता करिगुंबा खरा दंग तौबिबगी मतम अदु यौरि हाइबा वफमसु फोंदोखी प्रजा मियामदा हाइजनिंगिसि हौजिक असि सिरबा तंजासिदा अखोइ करी तौगदगे हाइना चममनदना लेबगी महत्ता अखोइ मसेन चुंझन्नदना लेबाकी दमकता इरमदमगी दमकता इरेपाक्षि कन्नबगी दमकता प्रजा मियामसि कन्नबगी दमकता अखोइ अमत्त ओइना लेमिन्नबगी खोंफम अदु यौरे हाइबा वाफम असिदंग समजरगा मियाम लोंचेत Hillside Charitable Hospital and Research Institute pu lengkhatliba Dr. Joymati R.K. Bu Medical Directorate na miyang changduna hospital asige license kapiu amadi lekhidraba naupuribi ngangbam ongbi debalage consultant doctor oiriba thangjam netazini Department of Obstetric and Gynecology Jenims tasu thaupuriba sige mathata logi oiba Therapy haina thangweban problem lekai mera paibigi executive member Sundari Loitongbamna phongdorakli wafam asi ngasi khuya thong pukri achouba mamangda Rising Knowledge Club amadi thangweban problem lekai mera paibine sinduna chithakiba sit in protest aduga mailena phongdokibani Sundari Loitongbamna makha tarduna hai lekhidrabi devala tha mapangi angang mirolibani Lekhidrabi asina thangweban sinam lekai leiba Hillside Charitable Hospital and Research Institute asigi gynecologist Dr. Netazini na consultant doctor oina treatment charakibani loina tha asigi mapangi ayuk pung 9 tarakpa adwaida puk nungsit kai haina tawbadagi hospital da pukhatki adum oinamak doctor na kaishu thoidokpa leite haibadagi yumda putharaklaba matung numit asigi numidang pung 3 matamda amuk
नाबा हौरकपदगी हॉस्पिटल असिदा पुखतकी अनाबगी ओरिबा फिबम अदुदा कंसल्टेंट डॉक्टर लाक्तुना येंखिदे नोंगालकपा पुंग अनि मखाइरोम तारकपा अद्वाइदा देबला ओरकपदगी हॉस्पिटल अदुगी नर्स सिंगदा मियंग चंगनबा वाफम थमखी अदुबु नर्स सिंगी थौशादबा चेक्सिनदबा अमदी हॉस्पिटल अमा ओइबगी लेफम थोकपा ऑक्सीजन यावना एम्बुलेंस न चिंगबा फैसिलिटी कया वाटपदगी देबला यावना ताइबंग फाउद्रिबा अंगांग अदु हॉस्पिटल दा लेखिदबा असेम हॉस्पिटल असिगी असोइबनी मरम अदुना मरिलेनबसिंगना पुंग कुमरी फाउबगी मनुंगदा मथौ निंथिना तौद्रबा हॉस्पिटल अमदी कंसल्टेंट डॉक्टर सिंगदा अहेंबा मियंग चंगबिदुना मरा लेबा सिंगलोगी मतुंग इन्ना मतिक चाबा चैराक पीद्रबदी अकनबा खोंजंग चंगसिलगनी हाइना फोंदोखी तो सुमाइना मिसी मिना से अदुम थोक ममा उबी कया मगी पुंसी से मांगदोरिबा अंगांग था मापन सोक हाय बसे ताइबंग फावरकदोरबनेबा पोंगुंग लैरिबा अंगांग से फारे मकोइना कापुरिबा हिदाक तो सोइरेबा सोइरे हायरगदि ngasai पोंगुंग लैरिबा अंगांग दो पालगा अंगांग दुना ngasai gi सिराबनिना ममा दुदैदुदा रिएक्शन दु लाबनिना ममा सो होंबा ngamक्तरे वारे अदुइ तारगदि खमजा ngasi ayu pung tara taba matamda juribam district asigi Vidyanagar da hangduna lariba camp singla lanjuna duna changda phone duna lariba IDP amadi juribam gi ucha tholda laiba district hospital da Manipur Human Rights Commission MHRC gi team amana koina chatuna yengsingkre amadi IDP amasong hospital gi officials ga unaduna wari watai sanakre matung nungthil pung ama taba matamda DC office gi conference hall da mifam amasu pangthokki ngasi gi khongchot asigi matangda Manipur Human Rights Commission MHRC की मेंबर कांगजम खागेंद्रना अखोई पाउमीदा फोंदोरकपदा ngasi अखोइना जुरीबाम डिस्ट्रिक्ट असिगी हांगनिबा रिलीफ कैंप सिंग असिदा चतुना वरी सानबदा मरु ओइना मखोइना फोंदोरकपदा अखोई इसागी युमदा करंबा मतमदा हंजन हन बिगदगी अमदी हेल्थ केयर की मतंगदा थेनरीबा वाफम कया सिंग असि इनमेट सिंगना फोंदोरई अदुबो MHRC ना मियामगी वकललिबा कया सिंग असि लेंगाक्ता हाइदुना कमिशन ना पॉलिसी अमा थमदुना सेटल तवे यानबा थौरांग तौरगनी हाइना फोंदोखी Pibarial Film Production na puthokadaba Manipur Feature Film gi yai fathongni thauram MG Avenue da laiba Indian Red Cross Society Manipur State Branch ke office da ngasi pangthokre tharom da cultural activist Narendra Ningomba amadi Amphimpa gi President RK Chandra Kumar na athuba mithunglen amadi tharom mapu oina saru yaki tharom da film asi mai pak na athuba matamda namba hauduna loisannaba amadi miyam da khudol tawba ngamnaba taibang shemi ba mapu gi mafam da thongni ki film asi cast amadi crew members singa sakhang mai khangnarba matungda film asigi film gi writer lyricists actor amadi screenplay writer oriba Narendra Ningomba na film asigi wari amadi khunai asiga leinariba mari gi matangda wangangduna punna khangminaki Narendra Ningomba na phangdorakhibada nupi bu nupa ga thak manana thamgadabani women empowerment pigadabani haibagi akan ba kholau malem sinba thungna larak laklaba matamashida nupi asonba ubada karigi nupa singna khudong chaba launa hotnariba karigino aduga nupi gi awaba nupi na masak khangbi bagi mahota nupi na nupi bu otliba karigino nupi na nupi gi mateng pangnaduna lepkhat minabadi yadabra haiba wahang singi paukhum thiba film ni haiki film asigi cast and crew members singdi Jaljit Ratna Revisita Mary Nawamai Idau Lalitabi Narendra Ningomba Rosie Yaifabi A Navasendra Bikramjit L KS Ibu Yaima Y Shanjit KS Langambani aduga costume na Bimol production controller Dr KS Eken cinematography Mohan Kangla makeup Ragini Amadi Premila choreographer Linda Lesangthem playback singer Huidrom Nauboy Amadi Huidrom Pusparani music director Oinam Jit transportation Sanjit Langamba Bikramni film asige production manager Kangla Prem producer Elangbam Barun story screenplay Amadi writer Narendra Ningombani aduga director na Kepidas ne hari Film Academic Manipur Farm gi Kunsuba Foundation de gi tharong ase BT Road ta leiba Rupmahal Theater da pangthokre
Orissa-gi katakta pangthokpa cultural program da saru yaruba academy asigi member amadi artist sing okpa yauna pangthokpa tharom aduda MLA Y Khemchang gi loinabi Y Joymala farm gi president L Bojendro amadi Rupmahal theater gi vice chairman L Brajamohal yauna mioi kayana saru yaki tharom aduda lekhidraba artist sing gi mafamda laikatuna ikai khomna utkibaga loinana farm gi artist sing na sanaba drama amasu utki tharom aduga marilina farm gi president L Bojendrona chahi konsuruklaba academy shina manipur gi maming leiraba artist kaya puthokpa ngamkhre adubu covid-19 gi matamdagi hoduna hojik state asida thokliba irang asina maram oiraga academy asina makhatana artist sing puthokna bahotnabada khudong chadaba kaya mayoknari loinana artist oinasu hariba matam asida makhal kaya gi awaba thingnari haiki Ajodhya laiba Ram Janmabhoomi Mandir gi Purohit Makok Mahanta Saitendra Das ngasi hospital amada laikhidre chahi 35 sukraba Purohit asi brain stroke tarokpadagi tha asigi hawalakpada Sanjay Gandhi Postgraduate Institute of Medical Science SGPGI da layeng lurabani hospital dagi phongdorakpada Saitendra Das Hospital adugi high depending unit HDU da February 3 da emit tawki mahak ngasi lekhidre masagi chahi kunchurakpadagi Ram Mandir gi pujari makok oina thawal tawrakhibani lisingani chamapat marifutarani thogi December 8 da Babri Masjid thugai ki matamdasu mahak purohit makok oina leikhi Nirbani akhara dagi hawrakhiba Saitendra Das Purohit Singh gi khwaidagi Khangnaba Ajodhya gi sensing gi maraktagi amani Ajodhya amasung Ram Mandir gi maramda ipaw ayamba media person singna mangondagi lawi Babri Masjid thugai ki matamda mahakna purohit makok oina thabak purakpa tha 9 lom sure hari German gi Hamburg city da khongjal yangna thawrakpa train amana truck amaga thomjinabagi thodokta mioi ama sire 15 na asok apan nangkhre ICE train aduda mioi chani marifutara mathoi tonglaki sokhawdaba sing adu anakpada leiba bus station da thinki crossing amada train aduna truck aduda thomjinki truck aduda hablakpa sing adu thodok thokfamda pumchai chaina ta aduna leiri truck driver adu wahang pahung tongnaba police na pukhre Thaudok thokpamna lekhidraba mioi ado chahi 85 suraba passenger amani hairi Sanabagi pau Tha sege mapandagi All Manipur Polo Association na senduna mapal kangjebung da charakliba Nipan Suba Junior Boys Under 16 Polo Tournament 2025 ki final Arvin Polo Club amadi KNMM Riding School ga thingnaragani ngasi maini chanba numiki sanakiba match da KNMM Riding School na Thawal District Polo Association bo Panjal Mapan Sano amadi Arvin Polo Club na Samudon Polo Club po Panjal Anida maithiba bidina final changkibani tournament asige final tha asige 13 da sanagani tournament asida punna team 3 na saru yari All Manipur Football Association Ampana Senduna Kuralamlong Artificial Turf Ground amadi Sagolmang Playground da punna team 18 na saru yaduna group ani thokna khadotuna chathariba 13 shuba Manipur State League ki ngasi Kuralamlong Artificial Turf Ground da ahama sanakiba match da UBFC amadi FCL na akanba lamba tawnakiba duda FCL na UBFC bo panjol ani sinoda maithiba PK Amadi Sagolmang Playground na sanakiba YOSC amadi MFA na sanakiba ahanba match na MFA na YOSC bo panjol ani amada maithiba PK Ani suba match da Sai RC na Neroka FC bo panjal mari sinoda amadi MPAC amadi Neshu ani sanakiba dana Neshu na MPAC bo panjal mga sinoda maithiba PK bagaloina na tournament asigi hayeng nutil pung 12 taba matamda Kuralamlong Artificial Turf Ground da Rahi amadi YPSU amadi pumpham asi maktada Sagolmang Playground na Elite amadi draw ani na lamba tawnaro matung nungthilgi pung ani makai taba matamda AFC amadi SFC amadi chap manaba pungfamda upa amadi USA lamba tawnaragani Aroibada marueba pau amukanna pizari Chief Minister ama khanbagi wafam lekhai tadri Sambit Patraga Manipur gi Governor ga ngasi ahomlok suba oina unakre
New Criminal Laws haiba hiramda nomagi oiba sensitization program pangthokre. Border da fencing khaba amadi free movement regime lauthokhibagi mayokta Chandalda miyamgi rally chatkre. Noinana Ram Janmabhoomi Mandirgi Purohit Makok Saitendra Das ngasi laikhidre. Matang MS Palam Sanuk Revolution Jari mi eng tabiri besingbu amukana kurumjari.